खुरुमजरी ISTV पाउमियंग ताबिरब सिमुतराम नोकचरी हुजुमरोइब पाउ Hayeng Sangai Festival Lusinbagi Thoramda Prime Minister Narendra Modi na Chief Guest oina saruk yagadawriba asigidamak ngasi full security rehearsal paktokre Prime Minister lakpagi akanba section thorang lokhalingai cherakta lilongda bom pokhaibada angang ama sire thodoktu Assam Rifles ta chingnabadagi post hongkhinaba miyamna khongjang changsinkhre amadi Nepal suba Manipur Polo International Gimapu India Team B Manipur no oikre hauji mapungai papau Hayeng November ki tang kuntra da pangtokadoriba Manipur Sangai Festival loisinbagi thoramda Bharat ki Prime Minister Narendra Modi na Chief Guest oina saruk yagadoriba asigidamakta ngasi Manipur sarkar na sinduna full security rehearsal pangtokre Prime Minister na Imphal Airport ta thunglaba matungda kari tawgadage Imphal Airport agi mahanga lakpagi mawong mataw amadi security ki section thorang lokhatkadaba adugi full rehearsal ngasi SPG yauna pangthokiba aduda security ki makok thongba official singsu sarukya ki Prime Minister na hayeng nungthil pung 2:50 chatpa matamda Imphal ge Tulihal Airport ta thunglagani Imphal Airport ta thungba matamda Manipur ge Governor KK Paul Chief Minister Okram Ibobi Health and Family Welfare Minister Funjatang Tonsing Commerce and Industry ge Minister Govindas Konthaujam Chief Secretary amadi DGP yauna DGP na taramna okani haina DIPR ge cherol amana khangalakli Cherol asina makha taraduna mahana airport ta hek thunglaba matungda Sangai Festival loisinbagi thoram pangthokpham oiriba Baigachandra Open Air Theatre Board ta chatkani Mafam aduda mahakpu Deputy Chief Minister Gaikhangam amadi atai Cabinet Minister singna harau tayamna okani hari Board ta pangthokpa Sangai Festival gi thoramda Prime Minister na Chief Guest ki warol pi bagaloina mafam aduda pangthokpa tongan ba nat ki thoram singda saruk yagani Nimidang wairam pung 5:15 da mahaki khongchat loiraba matungda Dimapur gi damak Imphal thadoklaba yai hari India ki Prime Minister Narendra Modi hayeng Manipur da laktuna Sangai Festival loisinbagi thoram yawgadaba maramna Imphal City ki akoibada security na akanba section thorang lokhatlingai cherakta lilongda bom pokhaibada sei 13 da ngariba angang ama sire thododo Assam Rifles na thokanbani haina lamdamdugi miyamna chingnabadagi ngasi nungthil pung 3 fawbagi manungda lilongda leiba Assam Rifles post hongdokadabani haina miyamna khongjang sangsinba hokre thodo si ngasi ayu pung 8 makhairom tabada thokhibani leikidraba nupa macha adugi maming makak mayum Wahasuddin Kawi apopagi maming Hafizuddin Kawi Laifam na Lilong Turel ahanbi matak laikai dagini Bom bokhari ba mafamadu Lilong Police Station dagi meter chongom tamag khanong chupta chalaga laiba sagol lokol harga khangna ba mafam adudani IED oigani thajaba bom adu pokhai ba dagi nupa masa adugi haksangi phibam kaina sokpaga loinana mafam adu makta da laikitabani ma ki haksangi saruk meter 50 rom lapna akoi bada chaithokki thodo adu hek thokibaga Thawal District ki SP AK Radesham Assam Rifles ki mukok thongba luchingba sing laktuna yengsinbaga loinana local MLA su oiriba Agriculture Minister Abdul Nasir su thodok thokam da changsilakhi thodok thokam dagi phangba pawgi matungina nupa masa si yamna lairaba imungda pokpa angangi masil mana ohumgi manungda nupa mathantani sagolokol dagi phawlok paloiraba matungda tahobo phawsing khunduna imungi mateng pangba class 2 khakta tamliba angangi Bom bokhari ba mafamadu Lilong Police Station da attest tawduna leiba nifu suba Assam Rifles ki D company ga nangnana lei lakola du Assam Rifles kangbu aduna nungthil gi pung 3 gi matungda myoi amata changthok changchin yahandaba maramna bom adu Assam Rifles na sinduna pokhai hanba oigani phungdokna rakhi thodok thoki ba ikui kuidana sagol lokol da miyam gi mifam ama pangthokga loinana JC masengki JC adugi convener na MD Razaudini Miyam gi mifam aduna warip kaya sulauke warip sing adugi matangda ko convener wahasna phongdokhibada JC ga government authority ga yanaba proctive fawba asiba haksang lawdaba pung 13 gi manungda thodok asigi sabsaba wafam government na miyamda khanganba madi ngasi nungthil pung 3 fawba gi manungda mafam adudagi Assam Rifles ki post adu hongdoktrabadi miyam gi akanma khongjang sangsinba haiba warip lawri haiki Sigum laba yamna laibak thiba thodok asida laikhidraba Mohammed Wahazuddin gi matangda JC ama semba ani se bore ngasi pokhai riba bom masi kana gi khujil thorang no haibasi mari leinabo authority na pung kun mari gi manungda puthokuna miyamda sinnagadabani ahum se bore ngasi gi mifamna kupna khanna nainaraba matungda Lilongda leiriba 40 AR post ase ngasi nungthil pung 3 phawbagi manungda authority na tanthokhiba mari leinabo authority na
ꯊꯕꯛ ꯑꯣꯏꯅ ꯂꯧꯈꯠꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯗꯒꯤ ꯃꯤꯌꯥꯝꯒ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ Kaibul Lamjau National Park ki akoibagi phibam ngasi WWF India gi Dr. MK Ranjit Singh IS officer oiramba Ravi Singh SGN CEO WWF India gi M Devyavunu Singh Chauda Dr. Joydeep Bose Chief Wildlife ki Warden RN Prasad Chief Conservator of Forest K. Prem Kumar, Deputy Conservator of Forest Joy Kumar Amadi, Conservator Forest Pratap Yauba, Team Amana Yangsin Kre, Team Aduna, Chingti, Lapupat, Tera, Kodak Amadi, Nomai Kong Chingba, Mafam Singda Chatuna, Kaibul Lamjau National Park, Akoiba the Kariba Fencing Gipibam Yangsin Ki. Sangayasi Atopa Mafamda, Lehenba Yagadra Haina, Pumlen Park Gipibam Yangsin Ki. National Park asigi akoi bada leiba NGO singi mihu singyauna Kaibul Lamjau National Park to leiba IB da mifam pangthoke Kaibul Lamjau National Park ki akoi bada fencing kharak pasina park asida changduna hingnabagi lambi oiramba miui kayagi atoppa lambi ama pinanaba khanake sangai kananaba honaba asina amatu oiba thaudang lomina si haiba wafam phongdoknake. This is better. That is dry land. Manipur State Power Distribution Company Limited Lampel Nakonba Nagamapal Road Tagi Kangzabi Fauraga Thangmeban Lilasing Khongnangkhong Uripo Kangsup Road Rims Road Amadi Uripo Kantin Road Talairiba Consumer Singna Yumdagi Dukanda Mai Piba Yararo Hadi Dukan gi Tonganba Commercial Mai Logdrabadi Yumgi Mai Commercial Consumers Oina Thagi Bill Tigani Hadi Consumer Singna Kudong Sanabagi Damak IED2 Amasung LSD1 gi Check Chaliba staff singa wari sanaduna kudakta deposit tawna bakhangalagni cherola sina aroibada IED2 gi jagada laiba consumer singna IED2 dagi mai thanbiu IED1 gi che chang order pairabasu IED2 da onsinbiu atuba matamda IED2 gi jaga wangmadagi loba service line sing lawthoklagani haina Lamphel subdivision number 1 gi manager o rajena thadorpa cherol amana khangalagni Hausigaten Bem Telopsri. Break Matunga Mutaram Noctri. Hafta Kangzibung the Pantoliba Sangai Festival that Tamliba Asaba Sangayasi, a sing Bowen Tamlabadi, Mapalam, the Gilakliba Musina, Masakangbada, Hena Nungagani Haina, Hanagi Minister Eramba Bijay Kwajamna, Sangai Festival Yang Balakpada, ISTV News that from Durakli. Sangai Festival Haga Pegi, Sangai Asaba Mitam Natana, Wupang the Basi, Labak Tibani, and registration Tonimadi, Tangai Badara, export Mayama, while Pitanakanda. Next year, we ascend was Sangai, Amani then Orgasuyamna carefully, Zagaji Tamakan Ulagadi, all worldly live music now. Sangai have a sea, Karino have a sea, Yam Lina, Kamangani. Mahana Makataraduna, Boxer Sarita Gimatanga, Sarita Kaptamag, Dandi Pangan Basinungate, Sanari Singi Kalaga, Mark Pungak Piba Pami, Manipur Olympic Association as to pressure pianing Haki. Manipur Olympic Association Amasung Bharat ki wariba akhoi Olympic Association khara son badongna atopa akhoi boxing international boxing association da moi ki pressure sikan da piba akhoi ngamdabadong toy aduga hoi sarita da di action lokhale IBM na and why not those judges referee umpire sing judge ne kadabi action lori dori bono masigi damakta Manipur Olympic Association President aduga Indian Olympic President masi aduga Bharat ki koi sport bhag ke liba minister na koi akan me pressure break anda action logu tagari bot animak logum thueni khal Housing Sports University Sanana Bagi Mafam Chayet Naribasi Imphal East ki Manung Chanba Kundrakwam Kendra da Laiba Taurem Kuntek Lampel Local da Saning Bagi Apamasu Fongdoke National Highway de State Highway de kilometer aba phadaba har bisda khoi karehagani sing da samna kakataba adu tam da samna kumthak da badumba joining weba jaga du da sargadi masi hena phaba ai wegane khalli aduna exporting Tanner Kanda, Honorable Minister Tanner Kanda, Hibasi, Impal is key Dumba, Peggy Local Duda, Hargadi Masi, I am Mana, Lamsi, Peggy Kundaku Kendragi, Adoida, Yamnang Taba, Kundaku Kendri Munjanba, Adumba, Lamamani.
Center na thadarakpa slum project ki yamlaba senfam kaya lamsang kendra gi MLA Wangkhai Mayum Brazaviduna councillor kharaga loktuna raga lokthokre haina BJP Yubra Morcha gi state vice president KS Kanba Maitaina maral siba wafam ngasi lamsang tauthong khunau da pangthokpa paumi singa unabada phongdokre Mana makatana sizinakhiba senfam sing miyam khangna sengdoktrabadi CVI da aiba che thaduna miyeng changbina bahaijeragani paumi singa unaba aduda BJP Yurba Morcha lamsangi president CS Somorjit general secretary Thangjam Lokesor su sarukyakhi KS Kanbana makataraduna insolusingani taramathoigi November tang anida thokpa planning and development authority Manipur gi executive engineer 2 gi order amagi matung ina center sponsor scheme national slum project ki makhada MLA amasung lamsang nagar panchayat ki councillor singa manaraga lairak khulaki lambi semnaba lamdeng khunau lampakta community hall amasung indoor hall sananaba yauna development program kaya gi senfam lokthokrabasu ngasi fawba thabak oina pangthokpa udre masida mai lainaba singna miyeng changaning haiki clarification ama miyam khangna haiba keno si war ma pajista fana pangthoi ba ko si miyam gi damuktani akoina tawriba paikaliba mayam singje thabak si gai pending lairi si gai na pangthokpa loigre hai public meeting gumba ma na tragana ward ki miyam punba keno da toraga miyam khangna sengdunba ma ei ba serwal thadna haiba document miyam singje submit toraka na ma koi singji akoina marang buler magadi MLA bu wisno councillor bu wisno masi Bihar ki Lalu Prasad da phangriba handak da thokriba joile le ta phangriba mayam singji masi makhoi da su masi do sare tar hai hanyai lekti nupi obi kaya da miyot minai chathabada sarkarna khangsinna dana laiba haibasi laibak thibani haina street vendor gi luchingbi M Binana ngasi Manipur Press Club ta pangthokpa pawmisinga unabada phongdokre street vendor singna sinduna pangthokhiba thoramadada Binana makha taraduna miyot minai gi chaitheng nanglabi nupi sing amadi mihathina hatkhrabi nupi kaya gi wathoki achumba phangdana ngasi fawba laiba haibasi laibak thibani haiki Lebak sigi sasan pairaga lairi se paja khoi ngang na bagi damangi paja khoi nga pang ngamoi da boiraga di moina sasan pairaga hogi chauki kolaga leibagi matam natre lebak se sasan tawbang ngamoi da boi ber taraga di nga pang ngamoi da ba mihan mipul ijat rep to biraga manghali ba punamak se mase makhoina dandi piba ngamoi da boi ba taraga di makhoi chauki kon bagi matam hele Manipur Sangai Festival yengba lakpa miyoy singna ticket phangnadabagi penadaba yaure festival asida ISTV network na puthokpa mid the star ki thoramna miyamna pamni yengnari masigi matangda report ama horticulture gi da musang mure da yam nungai ba pahaw ya asom da ju photo studio gi adagi lei gi adagi sangai gi to khun miyam le hawi si yam yem da nungai ji Manipur gi tungi bizal da yamna phajaba kumai amoina Puji Pava dum chathari masi tungde su yam phajarakadaba kumai amoina Manipur gi nat ki oiba culture gi oiba hirang khuding makta miyam da expose to bai tare mapalam gi miyo sing de expose to bagi tanja amadi phangi Manipur Sarkar ki Tourism Department atai department sing amadi agency kya ga khusamnaduna haukiba November gi tang kunma thoidagi November kunthra fawba Imphal East district ki hapta kangjibung da chathariba Manipur Sangai Festival 2014 asi mamang chahi singa yengnabada visitor yamna laktuna pamnaba festival ama handak chahi asida oiri haiba yai tongan ba Manipur gi district kya dagi masa na gari puthoknaduna festival yengba lakpa yongnari loinana transport department asu numidang pungtara rom fawba miyam gi yenglaga busing service piri adubu luribadi arapadagi festival yengba lakpa miyoi kya festival yengba phangdana hanba yongnaba asini asuk chaukraba festival asigidamak ticket kakpham counter ani kak thamduna visitor singna ticket kaknana bahonabada queue sangna leptuna awaba pibada natana nganna ticket close tawkhibana awaba mayoknari jairakasida miyoi kharana cinema hall da ticket kalabazar tawbagi mawongum festival asigi ticket yon phammaya da ticket yon bada mamal wangna yon ba thengri miyoi kyana nupa amadi nupigi ticket counter amamang khak thambiba asida pendaba wafam kaya ISTV news ta phongdong narakle counter ja ni hungum balai ta di khoi ju ka khudung ja ni tana mai khal em problem ho hele ha ka yang kui le khoi lai ji phung ma kan wa dai di lai ne so sai so tong le re ba chi bang ta khwang ji mung ngam ta re ba khang an hom mari thum na ham tu ki ga di ako ji am ngai ne ba je phau le ma khong ngau mi yong le ba maruai na khoi gi bus na pung 10 dagi 38 phawa dum chatpa aduga ticket na pung 6 ta loisan ba aduga counter dana mi queue da lepna ba aduga nakal da kamai to rino ticket gi system thari system si hapeteng check to haning bagi apam da so
lay nakalamrom da festival manung da pot yoliba amadi food stall hangliba mioi kyana mamal wang na yonba thengnari masida visitor singi wakal da nungai tabasu fauna da banate khwaidigi ngakpadi prithvi da atangba sangai gi maming loguna pangtokliba festival asida sangai bu hek sakhangba yaba khindaba asini miyamna festival asi yamna nungai haibasingi manungda ISTV network na puthokliba mid the star asi maming panari khwaidigi nungairibadi mid the star da thokpa phangdaba miyoi kyana program asi hawdingai gi mamangda stage mathakta thoktuna camera na chingba masa masana namduna anauba mahau amasu piri miyoi kyana stage mathakta kakatuna actor amadi anchor gi matau tamba miyoi kyana makhoi gi aningba apama kyasu ISTV News da Fungdonarkli. Hena long ngai ba kumai ga loina na message pi ba mela ama ga loina na simbi ra kani ha ba si thazai no ni gi mang da koina ISTV da mid star gi keno program na sum yeng jai dana ada star do makti oi ba ngam da ni na adu sa ra ga ngitang mong go so dam tu nam jagi na dain tong so ISTV pawgi damak N Ranjan amadi Naroibam Phillips Manipur Sangai Festival 2014 hapta kangjibung Imoinu Eco Club amadi Tondonsna High School anina sinduna ngasi Uripok Tondonsna High School da uchara kaya thakre Tharamadu IMC Ward number Mangagi Councillor PS Baleshwar Retired Teacher S Brazakishore School asigi Headmistress L Kanan Balana Sarugyaki Headmistress Kalan Balana Eco Club na sinduna uchara thaba asi ngasiga thana anirak sure mamang da tharamba uchara sing mapung marai fare masina school asigi masak hena thokale haike Resource person oina sarukya kiba Dr. T.S. Hemanandana uchara thaba asina mioibada kanaba yamna pi aikoina uchara thaba matamda mai panba chabada kanaba pambi sing thanaba honasi haike mi pan tang da ba hai du oi be ya ba yeng si na ha oi be khanai ko koina tang lai bu yeng si na koina tawjar pani Imphal Ring Road Sembada Tharon dagi Lantun Ching Phawbagi mafam sokpa yaroi haina ngasi tarungda laiba Grace Colony da wakani fam chatakre JC amadi tarungi akoibada laiba mioi kayana sinduna pangthokiba wakani fam adada lamda madongi mioi kayana sarugya ke JC ki convener Jangamlung Panmaina State Government na thabak ama pangthokpa matamda miyamgi yaifanaba mawongda pangthokta si yaningde miyamgi mot laudana hekta lepsin ba yaningde Ring Road asi mafam amada thaido pinaba honabiu haike Pilaba Peter yai ai khoi da na phu to sel lo do la thousand lo hai bi khoi gi me na mo changsil me se masi khoi yaning de asini ai khoi democracy da taja gi hagam lai ai khoi gi right jam lai mudu maham mudu abuse to do mudu violate to do ai khoi oppose to vai si masata Sajiwa jail da lairiba imung manungna yengsin bidraba bondi humudra mangada ngasi additional DGP prison Manipur P Dongel amadi mahaki loinabi moite Dongel na fee role amadi atum housing yentukre Indo-Myanmar Association gi Moirang Khom Lola Bungda Leiba Office da Pau gi mifam ama pangthukre Thoramadu Sarugya Kiba Association gi mioi sing amadi wangang kiba singna fonglok na kibada hauze pangthukliba Sangai Tourism Festival asida Myanmar dagi tourist humpu marina sarugya de masida association asina angamba mateng pangli haiba wafam phongdukhi uzi lagwa meeting zo akhak pien karaba Manipur meeting ze yam phai ab mo ko besen yo karaba ha ko de mo ko ikai ne makwai da timbiba makwai da preserve se akwai da hindu la pathok la na ozing sumai na haibi da ba aduna aina ozi je Manipur je khungzat se ai de pienda ba yausa da kana na biba kana na bida ba ai thamse da ba ko adura asi leiba Manipur je mayam se na tawbi se na ai da pian ma pham gum na ai ge mandali Myanmar je kanum na so pienza je ma matung ena Aisyam biasa raba. Sangangai Maira Paibi apun balupna sangangai amasung uce kongi akoi bada mayai ka bacinjak saba yuan ba tingbagi changsilak pa khongjang saruka mo oina ngasi guli saba amasung yuan ba mi ani fare hari farba mi ani adudi kesamthong thangjam lerak-tagi sangangai awang lekai da yaung ilaga leiba maibam naba kumar sahi kuntra apokpa umakanta amasung haino khongnim bidagi sangangai maya lekai da leiba mamagi mapam da leiba Komdram Sundar Sai Kuntra Apok Palai Kidraba Raghuri Sangangai Awang Lekai Maira Paibi Luki Secretary Yumnam Sundari Leimana Fongdorak Pada
Patraba Mayaka Chinjak Saba, Maibum Nabakumar, Kulasida, Changlakpada, Ating Batamnagani, Lunana, Mayaka Chinjak Yoliba, Sundaramasung Mahaki, Mama Kulasidagi, Tanto Pagan Lunana, Zanangai Uchekongi, Akoibataleba, Miamna, Makatana, Mayaka Chinjaki Mayokta, Leminanaba, Haiba, Wapam, Lepnari Haiki. When Hojiglimna Gadoiba Wari City Attainate, Sangangaida, Maya Kaba Chinjak, Yolamiba, Saramiba, Anishidi Sangangida, Chutam Tamjararoi, Haiba Waripsakoi, Laurani Hana. Dr. K.S. Arunana Iba, Dr. T.S. Andramanina Idit Tauduna Putopa, Functional Sentence Structure of Manipuri, Burmese and English, Haiba Lyric Manipur Press Club Fongkre. Karamaduda Consultant to the Government of Manipur, Dr. R.K. Nimai, Cultural Forum Manipur ki President L. Iboton, Amjugi President Wang Kemsa Siamja Yauna Miyukiana Sarugya K. Tawanga Mari Lenana IEB Dr. Arunana, Manipuri, Burmese, Amadi, English, Puna, Sijinaba Yaba, Lyric Asi, Tandam Sigi Miam, da Karadang Oirabasu, Kanaba Pina Naba Pandam that Ikibani Haiki. Dr. Sandramanina, Lol Ohungi, Fauna Roll, Oina, Sijinaba Yaba, Lyric Asina, Kanaba Kaya, Miam the Pigani Haiki. Dr. C.S. Manglemna, Asikumba Lyric Ama, Putopagi Damag, IEB Aruna, Putagat Pafunduke. Amjugi President Wang Kemsa Siamjaina, Asiguma Makalgi Lyric Asi, Makatana, Aiba Singna, Putokani Haiki. Dr. R.K. Nimaina, Lamdama Sakana Bahuanabada, Aiba Singi Chaurba Todang Lay, Manipur Society da Ainangang Banachumi Habagi, Wakarolsi, Lamdam Sida, Lady Makai, Sakot Lamdil da Mangrom the Sanction Bangamlu Haiki. When you are worried, Manipur, when you are worried, we go to travel directions. School of Amsterdam for it. School of Amsterdam, minor tribes, some beautiful words like about 600 souls written like to Mari Amaram Dangasi Manipur Press Club Tongan Bad Lyric Ohuma Sufongkre. Lyric Singer to the Maria Montessori Higher Secondary School Gay Principal Suchitra Devi Naiba, English Ki Setting Lyric Women. Rimski Secretary Department ki Dr. R.K. Lenina Iba ID Ngaudana Amadi Senior Eye Surgeon Dr. Tondona Iba Evastus of the Uncured Melody Hyperlight Knee. Lyric Pongbagi Taramada Jan Manipur Dance Academy ki Hanagi Vice Chairman Professor N. Tombi Manipur Saita Parisat Infalgi President Professor Idina Mani Amadi Aiba B. Zenta Kumar Sarmana Maru Iba Music Oina Sarugya K. Dr. Lenina Lamdam Ama Apava Maike Romda Purakna Ba Honabada Aiba Singi Chauraba Todang Lay Funguki. Ngarang Numidang Wairam Pung Manga Makai Tabamatamda ISTV Network Ki Maruiba Optical Fiber Uripok NRL Pamaya Datat Padagi Uripok Ki Mafam Kaya King Cable Madi Langgold Gambles Ki Mafam Singda ISTV Network Ki Program Sing Numidang Pung Mapan Makai Fawa Yangan Bangam Kidre Masikidamak Miyamna Warabidana Bakanglagli How's Amkana Temple to Luxury Break Matunga Bambo Amukana Taram Nokchari Swachh Bharat ki sarukama oina ngasi BJP Thangweban Mandal na sinduna lalabung chingi akoibada sit sengbagi thabak chatakre Mandal asina sinduna pangthokpa thoramada Mandal gi President CS Brenda Kumar BJP Manipur Pradesh ki Secretary and Nimbas samadi Mandal gi member kayana sarugya ke BJP gi Hanagi President M. Bharotna Prime Minister Narendra Modi gi Taru Tananba Bharat Ama Ohenaba Honariba Swachh Bharat ki sarukama oina thawmasi pangthokpani haike Bagi Luna na lerbo di laina sindo po ngana bagi mafam lerbo mafam lerbo di laina sando oro azuro masi jamna mina di jamna thaja bidoba azum di wore aga munna khanjar gadi jamna praja khudimaki kana ba adu makhalgi bharot ki prime minister na joki de program amni Lau Singubagi Waiba Tongan ba Polam Sing Sem Saba Madi Matau Karamna Sijinagadagi Haibagi Matanga Manipurdagi Kangalaba Lomi Lup Taruk Yauna Lomi Kuntramapal Asamgi Vishwanath Sariyalda Laibat Northeastern Region Farm Machinery Training and Testing Institute Ta Chayol Mariki Waiba Training Yauna Bagi Tamak Ngasi Sanjan Thongda Laiba Agriculture Office Tagi Agriculture Department Ki Director S. Guniza Amadi Additional Chief Engineer Kada and Agriculture ke Manoranjan Lamthakre Manoranjan na training asidagi Lomi Singna Kanaba Kaya Pangani Haike any no training sida tori missing ya koi department lo ye ko lai hayeng ma koi na ne anu training de khulai legi ha matam da koi no special consideration period dongni director na or aina
Livestock Insurance Scheme gi matang da nongmagi oiba awareness sama ngasi District Veterinary Office Imphal East na sinduna tangkham kalika lairimbi sanglen da pangtukre taramadu da District Veterinary Officer Imphal East ki Joint Director L Dilip Kumar, Veterinary Officer TS Dharmapati Devi amadi atay masak naiba miyukya na sarukya ke taranga mari lenana Livestock Insurance Scheme gi matang da insurance company gi miyukya na wangang ke Joint Director Dilip Kumar na lamdamasigi sa loiriba maru oina lomi singna insurance scheme gi kanaba loba yamna namely ngasi khaktagi khanduna sa nga loibagi mahutta khudong thiba thorokpa yaba kayagi matangda khanthaduna scheme asigi kanaba lawsi haike umsadana ko sibana bathokiba sida ko insurance company na ko program ku makhada ko ko kha premium kha thiraga ma hari premium peresida parigumba soidana ko sibana ba yaw khabodi madugi pasadu mena handandani haiba adugumbi population ko sa sanboriba ko farmers inda matiga manumbi idamota ya masiba program November tang kuntareta North East da laiba Ras Medicity da gallbladder amadi appendix lathokpagi operation da laikhidraba thambal khong sabal laikai dagi manihar misigi matang da mari lainaba authority gi maikei dagi thamoi gi laina amana laikhidabani haina maram pirakpa asi imung manung amadi je sina pendaba phongdokre ngasi Manipur Press Club ta pangthokpa pawmisinga unabada aranba tawkiba doctor na masana yaduna lale haijabaga loinana compensation pidrabadi akanba khongjang changsingani haina wangang khibasingna phongdokna ke masigi para matambi boina matik chaba sagi doctor sida akoi dandido matik chaba dandido mayam beni aduga madugi pochi akoi police mai kai degi hai report sing sina kani gumba matik chaba dandi pi do taragadi akoi ujik akoi Manipur laiba civil organization mayam mating lauraga madu akoina pen da taragadi sagi matik chaba dandi pi do taragadi akoi moi mayam mating lauraga akoina makhan makha kya gi asai skora se hai matang hasin were makhan mai kha kya gi akoi skora hai were kansda makhan maya makhan kya gi akoi station chathagi hai na akoi something hanjai Taranidoi suba Assam Rifles na parent district ki manung chanba nasung village da operation chathabada NSCN IM gi kadar ahum ganja tax khongat pagi se changna chingba polom kaya ga loinana fagatli hari makoi ahum parent da laiba training police station da sinakre hari hauzik sana bagi pau Nasigi sanabagi pauda polo Nipan suba Manipur Polo International Trophy gi mapu India timbi Manipur no oikre Manipur Sangai Festival ga mari lainana Manipur Horse Riding and Polo Association sinduna Imphal gi polo ground da mapalai baki tim taret yauna punna tim mapanna saruk yaduna sathariba Nipan suba Manipur Polo International gi Nasiloshin Kre Losin Bagi Tharamda Manipur gi Governor KK Paul Manipur Legislative Assembly gi Speaker TS Lokeshwar Minister AK Mirabai Parliamentary Secretary Bungjagin Balte LIC Kolkata gi Journal Manager Heman Bhargava Amadi Atai Miyu Kya Susarugya Ke Tournament asigi ngasi sanakiba aroiba match ta India team bi Manipur na South Africa bu panjil taret mangada maithibu piduna Nipan suba Manipur Polo International Trophy gi mapu oikibani sayasiga tharaga Manipur na Nipalak pangthokpada Nipalak champion oibangam kre India team bi Manipur gi maipak pagi panjil sing adu pi ojit na ahan bachakrada panjil ahum ani suba madi ahum suba chakrada panjil amamam chanduna punna panjil mangatan ke atopa panjil ani aduna M Jawan amadi S Bimol na ahan amadi ani suba chakrada chankibani South Africa gi panjil sing adu John na ahan amadi ahum suba chakrada panjil ani chanki Cameron amadi James na ahum suba chakrada panjil amam chanki atopa panjil aduna aun goal oina Pradeep Kumar na chanki winner wherever team da trophy ga loinana lupa lakama runners of taraba team da trophy ga loinana lupa lising yangkai best pony gi ahan ba mana phanglaba Manipur Police Sports Club ki Stalon Khurai Polo Club ki 40 amadi Nambul Mapal Polo Club ki lamdan bada lupa lising taramanga tara madi lising manga tharuma pusing na kusina ke tarom siga mai loinana Manipur gi governor KK Paul na phone ki bada Manipur si India gi manung da sana khona bagi lamda de number 1 state oina
थोरकले मणिपुर से लेबाक सिगी साना खोनबगी लमदा अरंगबा थवान मिसाक अमगुमना ngali adumapu Manipuri polo asi national gi thakta khongjel yankakadabudang ngaire polo tournament asiga mari lainana government of India gi Ministry of Communication amadi Department of Post na Manipuri polo da phazaraba stam ama putokpagi damakta governor na thagat pufungdoki Manipur though a relatively small state, but is indeed a powerhouse. Its depth of cultural roots and literature are well recognized. It has also emerged as the #1 state in the country in sports. I am deeply impressed by the spectacular arrangements and the show at this closing function. It is indeed a work superbly done. My congratulations to the organizers as well as the participants. PYDA Luang Sangbamna Manga Suba Site Manoranjan Singh Memorial CRPF Football Tournament ki Mapu Oikre Manipur Nagaland Sector CRPF na Sinduna Langjing Achoba Football Ground da Team Tarataruk na Saruk Yaduna Chathariba Manga Suba Site Manoranjan Singh Memorial CRPF Football Tournament na Solution Kre Lusin bagi thoram da DIGP amadi site manoranjan gi imung manung gi miyoi sing susar gya ke ngasi aroiba numit ki sanik ba match da PYDA luang sangwamna MTFT lema khongbu puzzle ani amada maiti ba piduna tournament asigi mapu oikibani PYDA luang sangwam gi mai pak pagi goal adu Raushanna ahanba half ki Taranipal suba amadi ani suba half ki niputara suba minita san ki MTFT lema khongi amata ngairaba goal adu ahanba half ki apiba batamgi ahapa minute ani chatpada PYDA luang sangwamgi itombana own goal oina chanki winner oiraba team da trophy gal loinana palising yangkai runners up taraba team da trophy gal loinana palising kuntra tournament asigi best player gi mana phanglaba PYDA luang sangwamgi Manimohon Best goalkeeper taraba MTFT Lemangkongi El Abungsada lupalising ahum thauramapu na kuchina ke All Jiribam Sports Association na Sinduna Jiribam gi kalimai mandakta kangkut mapana saruk yadna chatariba First Konjengbam Nena Singh Memorial Lemarol Kang Tournament ki ngasasana ki ba mari suba quarter final league round da Tolen Khul Kasana Ichel Club Debongbu Panjil mapan mangada maiti pikre Haying mga suba quarter final league round match da ima kangkut kasar amadi MITL Jiribam sanaragani John Land Sincerity Youth Club na Sinduna Chandul District ki John Land Public Ground da team taratar unga saruk yaduna chatariba ahan ba led Driving Memorial KS Prize Football Tournament ki ngasasana ki ba ahan ba match da All Wangparel Youth Club na Kuringmul Youth Club pu goal ama sinoda amadi anis ba match ki sana ki bada John Land FC na Chothe Island FC bu goal taret amada maiti ba pikre Amopa Moirang na Sinduna Moirang Multipurpose Higher Secondary Ground da Team Nipan na Group ani thokna khaidok tuna chatariba Nipan suba Loktak Trophy ngasasana ki ba match da draw kwa gaithel na Trupu Nambol bu goal manga ani da maiti ba pikre District Mapanam de Subdivision Anigi Nupamasan Pimasa Chamanga Marfudra Mangana Sarukyaduna Nasidagi Kumalampak Sports Complex ki Auditorium da Tarampal Subas that level Youth Festival Hokre Directorate of Youth Affairs and Sports Kumalampak na mit mangani sa tagadaba festival asigi hagdopagi tharam da NYKS Imphal gi Journal Director Saib Amadi Yas ki Joint Director KS Pramodana tharum pusing oiki Festival asida tongan ba item folk dance, folk song, classical, solo dance, one act play, extempo speech, guitar amadi harmonium gi competition sing pangthokani wangang kiba singna phungdok na kibada festival asina hawalak libat na oiriba singna masa gi haitoi singthoi ba sing miyam da utkani Masidagi Kangalaba Singna Guwahati da Matang Sahigi January Tang Nipan dagi Taranitoy Faupa Pangthokadariba National Youth Festival da Sarugyagani Performance Piriba Singna Masagi Haitoi Singthoi Sing Phazana Utnaba Honabiu Haike Hauji ngasi nongmagi engsagi pauda ICAR Lampel Patagi Pangba Paugi Matungina ngasi khwaidagi saba degree Celsius kulumdoi dasmik taret khwaidagi ingbana degree Celsius taruk dasmik mari nungsita yauba ising manilgi chang ayukta chada marfudra humdoi nungthildana chada nifu humdoi nongjugi chang nil Haujawe bdamaru pa mukhana
Hayeng Sangai Festival loisinbagi thoramda Prime Minister Narendra Modi na chief guest oina saruk yagadori basigidamak ngasi full security rehearsal pangthokre. Prime Minister lakpagi akanba section thorang lokhalingai cherakta lilongda bom pokhaibada angang ama sire thodoktu Assam Rifles ta chingnabadagi post hongkhinaba miyamna khongjang changsinkhre. Amadi Nepal suba Manipur Polo International Gimapu India Team B Manipur no oikre. Ngasi ko na di ISTV na pizza pa matang solution jare miyang tabiri basing bo mukahana khurum jare.